अहानबद मरोइबा पाउसिंग मणिपुर स्टेट जर्नलिस्ट वेलफेयर स्कीम चीफ मिनिस्टर एन बीरेन हौदोखरे नुमित चामनी की मनुंगदा गवर्नमेंट पाइखटखिबा थबकसिंग पुथोखरे गवर्नमेंट असिना नुमित चामनीदा चौखट थौरांग कया पाइखटपा ngamlibasi मियामना गवर्नमेंट असिबु थाजबदगिनि हाइना चीफ मिनिस्टर नोंथोंबम बीरेन फोंदोखरे अमदे उख्रुल की रंभादा बॉम पोखाइबदा असम राइफल्स अमा सिरे अनि सोगले खुरमजरी आईएसटीवी की मणिपुरी पाउ मियंग ताबिरिबे पुमनमकपो ताराम नोक्सरी हौजिक मपुंगोइबा पाउसिंग पिजरी चीफ मिनिस्टर एन बीरेन लुसिंगबा सरकार असिना पाइखलकलिबा थबकसिंगी मनुंग सन्ना जर्नलिस्ट सिंगी अखनबा स्कीम मणिपुर स्टेट जर्नलिस्ट वेलफेयर स्कीम ngasi हौनबी मतुंग इन हौदोखरे मणिपुर सरकार की डीआईपीआर एमएसपीडीसीएल अमदी पीएसजीएसवाई न सिंधुना सिटी कन्वेंशन सेंटर इम्फाल पांथोखिबा थौरम अदुदा मणिपुर स्टेट जर्नलिस्ट वेलफेयर स्कीम निमित चामनी की मनुंगदा डीआईपीआर न पांथोखिबा थबक गवर्नमेंट असिना हाइरिबे मतम असिदा पांथोखिबा थबकता युमफम ओइबा मिनिट 30 सांगबा डॉक्यूमेंटरी फिल्म रिलीज तौबा डीआईपीआर मणिपुर की एप्स खुंगंग हुमफुमदोइदा मई फंगनबा अमदी पीएमजीएसवाई की मखादा किलोमीटर 150 सांगबा लंबी सेमखिबना सिंगबसु फोंदोखि वीडियो कॉन्फ्रेंसिंग की खुथांगदा खुंगंग हुमफुमदोइदा मई फंगनखिबसिंगी मनुंगदा यावबा चांदेल की खुनमिनलोंग अमदी चुराचांदपुर की के खुमनोम खुल की खुंजासिंगा चीफ मिनिस्टर का वरी सनादुना अवानुंगाई हंगनखि ngasi ki thoramatuda Indian Foundation ki director Ram Madhav amadi power minister TS Biswajit minister Namcha Kipgen KSC parliamentary secretary MLA Singh amadi chief secretary Onabakesur Singba mioi sing susaruk yaki Chief Minister na Manipur ke journalist sing leibak ki thabak pangthokpada kathok sarabasu imung manung ki phibam phattabana makhoi na thabak tagi potharaba asok apan nanglakpa amadi leitaba yaurakpa matamda mateng pangnana scheme asi hawdokpani नुमित चामनी की मनुंगदा सरकार न पांथोकिबा अमदी पाइखटकने लाउथोकिबा थबक सिंग मियामदा योहनबा होनगनी मसिदा सरकार की ऑफिसर सिंगी थमोय सेंगबा संगी सरकार असिगी अपामबदी मियामदा याइफा थौरांग लाउथोकपा नते योहनबनी तेन खरबा मतम असिदा सरकार न पाइखटलिबा थबक सिंग मियामना थागतपा फोंदोकले मसिगी खुदम सोशल मीडिया दा सादा मरफुद्रामा पंदस्मिक मापन्ना फोंदोकिबा अदुनी लेमहौरिबा मतम सिंग सब मानबा टारगेट थमदुना खोंजल यांगना संगसिनगनी रोड कम्युनिकेशन की फिबम हौजिकी मतमदा निंगबा काइनिंगाइनी मफम खरा फगदनबा ngamle लेमहौरिबा सिंगी डिस्ट्रिक्ट खुदिंगमक फगदनबा गवर्नमेंट अकन ममिजंग संगनी हाइखि 100 days the period with possible confidence lemhuriba sahi mari makhais da madugi dagi hena sound to plakanga wadan bi sunna da habedan la eraga akoi satle da habedan bhot pirak kudu ne be pina onna do se madugi lakna adana prasadi am khabari huji am bi social media da karida government sigi against machit ma hera pri machit no comment bi na against मरम दिबो अफाबसे फै हायबा मणिपुर की प्रजा आई मी मनी भागने का तो खल लाइन बड़ी बट 99.9 सोशल मीडिया दा कंदे कई कंदे पेपर में खबर्स में कने ये सिंगल कमेंट में असी बाउ अगेंस्ट लेते IPR की मिनिस्टर TS बिस्वाजना मियोबगी पुंसी हाइबसी कनानासु तंबंगा बनाते करिगुम मिटकुप्ता हेक्तमा खुदोंग थिबा नंगबा याई अदुबो तुंगी मिरोल ना निंगसिंग हौनबा फिदम निंगाई ओइबा थबक पांगथोकदबनी वखालोल असिदा मणिपुर की मिपुंग खुदिंगमकना सटलबदी मणिपुर असी चौखटपा स्टेट अमा ओइगनी हाइखि स्पेशल गेस्ट ओइना सरुक याकिबा बीजेपी के नेशनल जनरल सेक्रेटरी राम माधवना महाकना मणिपुर दा लाकपा असि इसम समना सरकार पाइरकपगी नुमित चामनि सुबगी थौरम सरुक याबनी खन्ना लाकपनी मणिपुर यौरलबा मतुंगदा डिपार्टमेंट खुदिंग मंगना तेन खरबा मतम असिगी मनुंगदा पाइखटलंबा थबक थौरम सिंग अंगकपा पोई मसिगी क्रेडिट चीफ मिनिस्टर दा पिगदबनी खोंथांग असिदा सुमक लेप्तना सटलबदी मणिपुर असि इंडिया की ख्वाइदगी मकोक थोंगबा स्टेट अमा सुंगसोय सोयदना ओइगनी हाइखि And a new government took over under the leadership of Chief Minister Biren Singh. I remember very vividly a phone call I received from Honorable Prime Minister. I was here in Manipur, Imphal, trying to put together a good coalition government, and we were largely successful thanks to the support of two big parties, NPP and NPF.
BJP government ki nimit samani gi manung da paikhat pathabak ki sarukama oina Bisnupur district ki Sendra Singkhongda tourism department na saba Sendra waterford resort takmo ramadham na miyam da sinakre Sendra Singkhonggi takmuram da saba resort asi set mari lei sangabagi thoromadu da che minister Nongthombam Biren PWD minister TS Biswajit kadagi minister Awangbau Niumai Manipur pollution control board ki chairman L Radha Kishore PDA ki chairman T Ravindro tourism ki parliamentary secretary Dr Sapam Ranjan MLA P Sarat Chandra MLA S Birasu Sarugya ke Chief Minister N Biren na India na ning tamba sahi humfu helaba phawba Manipur ahongba karisu leramde BJP na Manipur da hek palak padegi numit samani gi manung asida chawkhat thorang kaya paikhat pangamliba asi miyam na government asida thajaba thambadagi ne numit samani da hona kiba asigumna lemhauri ba sahi mari asida su angamba thakta hona gani phongdoke Modi ji lusindo sarkar se to hoise sore sob korbu thakkat am hona ba khong thangbu akoi sunai ba yaroi Sunkang ini, Bharat ki makada kuning khata maglai sehingga surga election yang orang itu. Pecil saja, kali change lagi apa itu? Jadi Manipur asuk kau masa yang kau usul Bharat ki makada independent election dah orang tu jadi isi tangan apa 50% sudah bilang dia apa? Kau jangan bisa punya apa lagi je. Aku nak sih macam saya support tu view, aku act tu dah sadar deh. 100 days dah ada mana gitu semua Lemhur juga sahih mari, khatar ni pan jokoi, sumai kona jage, maya sojok ni juga ada kurun jadi. Saknai raba aiba Ram Madhav na Manipur asi tourism ki potential yam na laiba mafam amani adubo mamang ki government na lamma sida yang silam dabana income kaya lakada ba adu nam sinduna thamlamle anobo government na sina Manipur bu tourism ki lamda maming laiba laibak ama soidana ohelagani haiki Works Minister TS Biswajit na ngasi Sendra da sangari ba resort asi government asina miyam da sakiba wasak thabak oina pangthokpani mahausa na pibiramba ningthiraba mafam kaya namsinduna thamlambasi tasengna laibak thibani government asina asigumba mafam sing samgatuna Manipur chawkhatna ba honagani haiki laiba suk khajanga prakriti ne piraba the highest potential laiba tourism da masjid aikon ngasi namjala ka mamba ngasi nasi tourism so aikon ki department ko chapi ko pida ba sigo income generate ko yaba dunia na aku Manipur jab explore to yaba konsep se kuna tawunda bani aidana kuna priority kuna yamba bine na ju kuna khanduk kani ko matang de investment bi ja thada gani ha bisi mo yam to step ko gani ha bisi mo ai ya hajere ha kan da ai shara tin de thank Koirengagi Kaikode Saba Imphal East District ki oina mapan suba diet center building ama India Foundation ki director Ram Madhav na sangakre thoromaduda Chief Minister N Biren Education Minister TS Rajesham Works Minister TS Biswajit Agriculture Minister V Hankhalian Parliamentary Secretary K Ravindro amasung S Dingo Susarugya ki Government asigi education sector da nimit samani da paikhat ki ba thabak thoram sing yawba boklat amasu phone ki Ram Madhav na center asidagi training phangduna oja oigadori basingna kathokpagaloina na pandam amada thabak tawbiduna state asigi lairik haibagi chang sa da chamo ehansi state asi chawkhat thorangda mangjil thaba ngamgani haibasi anobo government asigi nimit chamanegi thabak thoram sing asina mayek sengna takle haiki Education Minister TS Rajesham na center asi mapung phana chalai bangam nanaba SCERT amadi mari leinaba singna akan mamit yang sangbiyo haiki Chief Minister N Biren na government asina numit samani da paikhat liba thabak thoram sing miyam da yohanna ba thorang kaya paikhat pahaure numit samani da paikhat liba thabak sing asigumna chahi manga asida su paikhat pangambagi thauna miyam na pibiyo haiki Ukhrul district ke Sangsak police station ki manung sana laiba Ramvahada laiba kuntaret suba Assam Rifles post ke security checking point tang asi ayupung 3 minute kunlom chatpa matamda bomb pokhaibada Assam Rifles ki jawana ma sire anina so open nangle Laikhidraba Assam Rifles ki personnel adudi Biju Sorfowar Assam ki North Lakhimpur ge Latho kholdagi ne soklaba ani aduna Havildar Yaspal Jammu amasung Kashmir ge Udhampur ge Hazalata kholdagi ne atopa ama aduna rifleman Niharanjan Das Orissa ge Bapyadagi ne hairi Pradhan Mantri Ujala scheme gi makhada lairabagi pankhai manungda laiba miyosingda free da gas connection pibagi sarwa moina ngasi lamsang kendra gi oina gas connection pibagi thorama pangthokre
Salam Mayalekai Community Hall the Pangtokiba Thorum Aduda, Lamsang Kendrigi MLAS Razen, Awankuno Gram Pansayat Ki Pradhan Idizamne, Hanagizila Parisat member and Pramo Amadi Tongan Tongan Bagwat Singe, member Kayana Saruk Yake, Thorum Aduga Marilinana MLAS Razena, Prime Minister Narendra Modi na Bharat Lady Bamiambo, Laira Bakok Hanaba Pandam da Tongan Tongan Batabak Thorum Sing Pakalagliba Asige, Sarugama Oina Ujala Skimasi Pakalakpani, Manipur Dasu, Masigi Sarugama Oina Si Minister N. Biren Gilising Makada, Skimasi Hogdoktuna, Miam the Masigi Kana Bapiba Horakpani, Anova government Asina, Mitsamanigi Manung da Pakatliba Tabak Thorum Kaya Asinanga Sidi, Lamdam Asigi Miam Awa Anakaya Kohan Bangamle, Makata Nasu, Miam Gidamagle Palaitana, Lengak Asina Tabak Thorum Kaya Pakana Bahonari Haiki. Masih komen asina, ia lalu lebih canggih di dunia Manipur. Yang dah, orang awam yang singa masih perjalanan kanda perjalanan mana kanda, aduh membawa perjalanan kanda baru berdepan sas, nama tu na, masih kita mau kesini satu lepas mana, atau sas lalu masih sedih di dalam. Hayeng July Gitang Amada Pangtokada Batara Taret Suba Manipur Peace and Integrity Mapi Council Gi Mapokumon nga Marilena Nangasi Mahot Minister T.S. Shyamkumar na Tamenglong District ki Tharon Kepta Pangtokada ba Uthaba Amadi Khunja Singa Tongan Mahiramda Khana Nabagi Kongsat Amangasi Wangkhai Delai ba Mapi Council Office Mamangdagi Miyoy Kuntrama Thuina Saba Team Amalam Thakre T.S. Shyamkumar na Sing Tam Nungsinabagi Mari Purak na Bahot na Bada Ikoy Amaga Hakteng na Unaduna Awanungay Wari Sanaduna Ikoy Sel pau paudok narabadata nung sinabahan galakani hay na fongdoki. Cultural exchange and tree plantation to save the environment. Habat him the set pasung makongsida si pungpana may pakuwi na Manipur gi laminay ba kuting magsi amatuna sakoda ba amadi gyan tamina na amaga laminay ba cultural heritage ko isanay patap mayam singa si nung sinalay minadana maling honglay ba environment sida kal makay kanba wala sino na iswang pamda patran tawzay. Thasigi Kulumdoida Langol Game Village Zone 1 Dalaiba Haukip Students Organization ki President Let Kolal Haukip Hatpada Senabising Puthokna ba Governmenta Thakiba Nimit Marini Loiraba Fauba Mihatpa Puthoktrabanina Lagliba Julai Tang Mari dagi Manipur Pumbada KSO General Headquarters na Matam Kaktaba General Strike Kauragani Hairi Imphal gi Kuki in the Pangthokpa Paugi Mifam Amada KSO General Headquarters ki President Pautin Thang Lufeng na Thaudok Asigi Matangda Sem Minister ga Thasigi Kunmarida Unaduna Pung Nifunipal gi Manungda Mihatpa Putho Utaksin Bada Government na Matam Kharat Pibina Bahairakpadagi Makhatana Numit Marini gi Matam Pikibani Haina kiba nimit adung asi suraba phauba government ki maikai dagi pakhum amata piraktaba singnaba mioi ani masak khangle hairaga ngasi phauba phadana leiba thawong yaningda ba phongdoktuna general strike asi kaunana ba firep lawbani amaromda mara leiba mioi phaduna sairak pidri ba phauba asi ba haksang lawkhiroi haire stranger action or the government may employ more stringent measures to nab the culprits. I think it will be in the best interest of the murderers to confess and to surrender before the proper authority rather than go into hiding. Lamlai Kendragi Manunda Laibata Khel Tumbi Primary School ngasi Parliamentary Secretary Home L Susindro na Sangakre Education Guarantees Scheme gi Makada Leramba School asi Primary gi thakto ankat kibani Thorom aduda ZEO Imphal East M Premchandra SSA gi District Program Manager Ro Poksu Sarugyaki L Susindro na government asina Kendra khudingmak chakhat na ba samana ba mi yenggani government asi awanba Manipur ama purak na bagi damak ta hotnari bani haiki Rashtriya Madhyamik Abhiyan ki Makhada Ministry of Donors and Isigi Senchang na lupa crore mangarom sang na saba Poiro Khongjil High School ngasi Andro Kendra ki MLSU oiriba Forest Minister T.S. Shyamkumar na sangaduna miyam da kusinakre ngasi ki sangabagi tharomda da Deputy Secretary Education S. Nandakumar School asigi Principal State Awardee Mutrum Rajendra na Singhmana athoiba mithunglen sing oina saruk yaki tharomga mari lenana Minister T.S. Shyamkumar na Anoba Sarkar asigi nimit samani ki program gi sarugama oina asigi school asi sangabani lamdam ama chawkhat pada education chawkhattana oiba yaroi education haiba asi samaj asigi backbone ni Andro Kendra da lairiba government ki school singi oja singi laifam sing yum amagum thamna ba honagani mahaki matamda Kendra asigi oina sanga khraba school sing mahiroi laitaba school sing oheloi haina phongdokhi
This is Manipur school lamada oja ni puyan ilabi yaw satra laito. There's no student there full of teachers up there. Maming harogadi maming ni jam lai singu yam sin. Adan Manipur da oja ki awa lai roi, ade computer ki awa lai roi lai. Mamang da so me am lai maga so me me am do ko na kana so uninga lai te. Ko pata bade ko so dem siti. Now time has come to ratify the previous thing. Mamang ki pata me am do. So me am but we should to the card lady and night. Numit taramangani supna Sansar Bharti Manipur na Sindhura Chatharak Pas State Level Residential Drama Workshop ngarang oinam dalaiba Royal Academy of Law oinam gi conference hall da losin kre hauzik pawgi marak thatna break amatang laujari. World-class interventional cardiology at Sky Hospital, performing non-operative closure of hole in heart, coronary angioplasty requirement and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shamkishore for hole closure, RF ablation and other procedures like pacemaker, ICD, CRT, combo angiogram are also available. Ladies Fitness World, Keshambat Junction, Tidim Main Road. Ihan hanbo ina hangdok jaba nupi khaktagi oiba fitness center ni. Fitness center asida aerobics, zumba amasung makhal khudingi bodybuilding equipment su thamjari. Adomna adomgi convenient oiba khudong jaba matam ama yenglaga sanaba lakpiyu. Bhai Gurudas Group of Institutions Sangarur Punjab na students khudingma ki imagination ki path discover tawbogi mathakta knowledge ki importance matik chana pi ba mafam ni. Education piba khatang natna hayengi yumbiro putokwa institute ni. City suara aja What's good, Yozo? City, you see the name. Matsigi, you see the Tata Sconine. The Sanagi would youngness in the under. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Changi labor somat padagi producing attaba, akcham choktarba, tumba chaba yaraktaba, khung hama nungayaktaba singitabat, amatta nayaba upaidi, jolib syrup, amasu jolib capsule wood changi nisinabiyo. Break itungda taram na oksari makhataba pauda Bisnupur District Mini Secretariat Complex ta nauna saba District Panchayat Resource Center PWD Minister TS Biswajin ngasi sangakre tharamadu da Parliamentary Secretary S Dingo MLA L Radha Kishore MLA P Sarat Chandra Susaruk yake Minister Biswajin ngasi hangdokli ba center asina khungangi miyam gidamak thabak tawriba adaksa pradhan namadi member singna hana kudong sada balerambadu ko halagani haike Thaubal District Panchayat Resource Center amasung Mini Secretariat Thaubal da Works Minister TS Biswajin hangdokre thoram adu da Parliamentary Secretary Dingo T Robindro DCL Nabakisursu saruk yake Minister TS Biswajin anoba government asina panchayat asi major department ama oina athuba matamda onkhalagani khungangi miyam gi yaifanabagi damak panchayat ki mihut singna thamoi sengna thabak tawbiyu haike Anauba thausil kaya puthoptuna lau singugi pothok sing hangatna ba thaurang paikhatlagani haina Agriculture Minister B Hangkhalian na phongdokre Agriculture Department sinduna sanjan thongda laiba Agriculture Office ta tractor amadi power tiller chahum kunthra manga laumi singda yanthokpagi thoramda Minister na wafam si phongdokibani Director TS Rajendra amadi atai officer singsu saruk yake RK BY gi makhada tractor sing adu laumi singda khosina kibani Director Rajendra na lau singugi pothok sing hangatna ba department na kana hotnari tractor gi kana ba laumi sing na hena khanglakpana department gi tractor laujagi hairakpa handak nama sing hangatle haiki Minister Hangkhalian na laumi sing na mahausagomna anau ba technology sizinaduna pothok puthokpa madam oire Agriculture Department ka tanaduna ehenba pothok puthok na ba thamliba pandam asi phangnana ba hotna minarasi haiki
Kunsi Mukta, Zenfong Nova Honari, Madu Naibi Batai, Nasi Pangami Singsi, congratulations to it, Live Papa Oisulu, Machine accident Toba Yabani, Machine Toba Matanda, Mi Susiba Yabani, Madukari, Butana, Amatas Tokanaba, Isora Nidari, Maramaduna, Madugi Machine, Mating on a Eco Potoxi, Fra and Nazamna, Tokanaba, Mazamna, Tona Tosi. Tengnoupal district ki MCTD block headquarters the Bank of Baroda gi building amanga si IFCD minister Latpau Haukip na sangga kre thoramaduda Tengnoupal kendra gi MLD Korungthang ADC Sandel gi chairman Lokhosai Jau DC KS Ragumani SP Dr S Ibomsa Bank of Baroda Imphal branch ki joint manager Bimol Susarugya ki DC KS Ragumani na government tongan ba scheme sing haujikti bank ki kuthangda miyamda mapung fana phangale masina Tumza Laitana transparency Laina Tabak Singh by Katpangam Hale. I could na bank account Hangdokadabani Haiki. Minister let Pau Haukipna, Hosiki Matamda, Mipum Kudingmak bank account Laitaba Yarak Tre. Prime Minister Narendra Modi na Digital India Oinanaba Hotnariba Asida account Laitrabadi Yaroi Hanana scheme Kayagi Senpa Miam the Haktang Nana Yoram Daba Adu Bank Kutang the Panganduna Suna Pangba Amlibani Haiki. Windows schemes linked to local area approach social area pick up direct bank account Kangla Lanpung Sefongi editor Oramba RK Sana Tombagi Mingda Piba Journalist Award Sahi Asigi Oina Imphal Free Press ki Paumi E Saubade Piduna Ikai Kumna Kre RK Sana Tumba Memorial Trust na Sinduna Konung Hiza Thangapat Mapal da Pangtok Patharomda Laikhidraba RK Sana Tombagi photo da Miyamna Lai Sukatuna Ikai Kumna ki Kangla Lanpungi Volume 6 issue amasu Fong ki Thoram Aduda Ningthausa Lanchana Laikhidraba RK Sana Tomba Nationalism bo Punsinba Pamlamba Misat Amani Manipur nationalism sagat na bahot na bada chauna thodang loram ki mahak na pamjaram ba wakhalol sing lehori ba mirol na pangthok patangai fade haiki miyam da khangan bangamba adugumba academician singi maraktagi natagi scholars singi maraktagi ko na khangat chaduna ngasi su Dr. Sanatomba Kangujum nataga akoina yamnikai kumnajariba Kangujum Sanatomba maitaina akogi hairiba lecture se pibi gani School Kendra Amadi Katrigau Kendra Anigi Maru Ebelambi Oriba Naharup Tongkongdagi Wankai Ketel Asangbi Paubagi Lambi Matam Sangna Sembi Dabadagi Mayukta Miam Nangasidagi Lambi Tingbagi Kongjang Sangsin Kre Wankai Ayang Pali Apun Banupilup Nongpok Lengak Apun Banupilup Imphal East Laima Kaitelgi Ima Sing Thorak Tuna Lambi Tingbagi Kongjang Sangsin Ke Sahi Tara Helva Fauba Kendra Anigi MLA Singna Lambi Asi Yangsin Bidre Zatuk Sasinda Kudong Sada Bagi Matakta Ana Yakaya Pukat Pada Kudong Tibanang Bayaure Hairi Lambi Semdriba Fauba Lambi Tingbagi Kongjang Asi Sangsin Kigani Haina Lup Ki Lusingbi Amana Fongdorakle Tang Taba Ama Sembi Gani Haibagi Aikoi Mit Ki Mamangda Hek Semadriba Fawadi Aikoi Lambi Se Lepa Laitana Koi Ngasi Dagi Ona Kongjang Je Sangsin Zaragani Kwakta Kuman Tongkong Wat Nama Nepal Dagi Samila Bibibu Mapureba Safina Nomaina Kaptuna Hatkiba Togdok Yaningda Bafongdok Tuna Moirang Lam Kaida Wakat Mifam Sathakre Bisnupur District Laiba Women Self Help Group Singna Sathakiba Kongjang Aduna Nupigi Hak Kalu Atubamatamda Mihat Pamioi Chairak Papiyu Haina Dabi Tauke Silent Bisnupur gi Director L Pisakna Masagi Mamang Maktada Mamabu Nomaina Kaptuna Hatpasi Khwaidagi Sathiba Crime Amani Government asina nupi angang da sathaba crime khudingmak athuba matamda wayenduna chairak pigani haina thamkiba wafam thabak oina onthokuna samilagi mihata senariba mapuroiba athuba matamda chairak pibiyo haiki promise do soidramaki haiba thodo asida mapung phanigani haibase ngasi leiba protest sigi chapsaba thajabani haiduna ma akuna media gi thongda khakuri mota appeal si tawje
Nupi angangda otnai belepu ingna sikna laimina si haiba paujel sandokadaba khongsat ama SDO Kaksing Anjali Songtham na ngasi lam thakre elangbam tondon bising Memorial Charitable Trust amasung Oko Trust langmaidong anina sinduna satkadaba khongsat adulam thabagi thoramda Trust ki Executive Director Ngoba Thongam Secretary W Amusana su saruk yakhe SDO Kaksing Anjali Songtham na nongmakangda na nupi angangda miut minai satharak liba matam sida asiguma khongsat ama satpasi matang yamna sai haikhe UNLF ki Vice Chairman Wangpat Laikidabagi Aroiba Mathau Mangam Ngarang Yawol gi Awang Bathaki Ikai Khumnabaga Loinana MPA gi GSQ da Pangthokre Haidi Lub Asigi Department of Publicity gi Director M Sakhen gi Cherol Amana Thauram Aduda Central Committee gi General Secretary Atai Secretary Singh Hanagi Central Committee gi Member Singh Tongan ba Loisang Singh gi Assistant Secretary Singh Director Singh Staff Singh MPA gi Chief of Army Staff Vice Chief of Army Staff GHO Singh Staff Officer Singh NCO amade laloi sing susaruk yakhe GSQ de pangthokpa tharamda party gi firal tangkhai sing thaduna awaba phongbaga loinana thawai yaudraba Vice Chairman gi haksangda party gi firal kuptuna ikai khumnaba utki loinana minute ani tumina leptuna awaba phongdokhe Central Committee gi General Secretary na laikhidraba lusingbagi mafamda Central Committee na piba awaba phongbagi warol pathokhe General Secretary na lusingduna laikhidrabagi mafamda laisukatuna ikai khumnakhe MPA gi lanmi singna reverse arm ga loinana gun salute piduna ikai khumnaba ke tungda Vice Chairman gi haksang haunabi matung ina aroiba mathau mangam pangthokhe lusingba asi laikhidabagi awaba phongbagi thauramasi UNLF ke Chairman na lusingduna MPA gi chani marpudrama thoisuba unit tasu pangthokhe mafam aduda Chairman na laikhidrabagi punsi amade mahakna tauramba thabak thauram singi maramda singthaduna wa ngangkhe Tharam asi UNLF ki Manipur gi manung amadi mapanda laiba party gi unit sing MPA gi battalion sing tactical command amadi atai unit sing da su pangthoktuna lusingba asida ikai khumnaba utkhe Vice Chairman Wangpa laikhidabagi awaba phongtokpa oina lub asigi unit MPA gi battalion unit khudingmakta party gi firal tangkhai sing thaduna awaba phongtokani hairi Core Komgi member party UNLF Central Committee ge Vice Chairman Ayak Pamwangpana manumatam sadana laikhidabada lamdam asigi yawolo singi apunba Core Kom na ikai khumnaba utpagaloina na revolutionary salute pirakle Core Komgi Publicity Committee ge Cherol Amana Athaubalu Singma Wangpa lamdam asigi miyambo ningtam hanabagi damak sanglaba matam ama sokthaban naidana ningtam lal asibu lusingduna lamdam asigi yawolo singda thauna hapikhiba matik sabalu singba amane Matam lebak hibikta lamdam asigi yawolop sing punsinduna apunba panganna yaknabagi namthak langdagi nanthoknaba hotnabada aikhoi pundaba yade haiba wakhalolda apunbagi pangal sagatnaba hotnaba lusingba amane mahakna laikhidaba asina lamdam sigi sangsinlagliba ningtam lanjang asida men khatpa ngamlaroidaba awatpa amale horagani amade Core Komgi thabak thoram singdasu awatpa ama ohoragani mahakna laikhidabada imung manung marup mapang singna nanghoriba kainabagi awabadasu Core Kom na thamoi sokna saruk yari Mahaki Tawaina Pongna Pam Imagi Tampakta Ing Nayataba Oirasano Hairi UNLF ki Vice President Ayak Pamwang Panalakidabada KYKL so awaba phongdokre lub asigi Chairman and Oken Giserol amana laikhidraba wangpa yawoloy ama oina amakpa matalaikidaba lusingma ama oikhi mahak masagi oizaba thadokpada lamba laitaba miyoy amani yawoloy amagi chenpham thokpa mating pumnamak jithadana laikhiba lusingma amani Khangba kanba ke amal pamdaba harau tayamba yaudaba kathokta halengdaba miyok misan phaba masa manauk singning thina loinaba tanbada waraba yawoloi amagi chapchaba lingja laiba misak amani mahangna laikhidaba si UNLF amadi kanglai yawolgi mangjabada natana Westya lamdamgi ihau asigisu mensinba ngamlaroidaba achauba amangba amani Lusingba sina manung matam sadana laikhidaba asida KYKL na ngamkhai laitana nungaitaba amasung awaba phongdokli mahaki awangba phidamna aikhoigi tungi lambi takpa lamjing maira oihoragani hairi hauzik marak thana break amatanga amuk laujari purakaro ayo namida gare what lebagi chipini segi mchana padu ku thabo Matung kita ujar di kain. साइजी टीएम की बाढ़ से लेटेस्ट जर्मन टेक्नोलॉजी सीजन लगना
state of art factory Guwahati na puthok chabani masigi bar asi han basundokpa product oibana calling zade taken de mapambil kali amadi amaga phajin beheli masi ayamba achauba government agency singna approve tawrba makhalgi TMT bar ne size TMT bar. Vinasya Coaching Center, the best and only trusted coaching center in Imphal. Admission opens for 12 foundation course for classes 6 to 10. Class starts on 6 July 2017. Our toppers are first position Priyanka Morangthem, third position Saha Minas, fourth Rosaria Thousand and Khushi Kumalambam, sixth position Michael Atom, 20th Kapting Tabam Hine Devi and 24th Jasmine Hedges. Hurry, limited seats. Delicious cookies from Likla Bakery. In achievement of 100 days program, Government of Manipur has launched Ujala Yojana in Manipur, inaugurated by Sri T.H. Vishwajit Singh, Honorable Minister, Power, RTPR, Works, Commerce and Industries, IPR, AR and SFT, in the presence of Sri L. Radhakishore, Honorable Chairman, NPCB, NKVIB, Sri L. Leshio, Honorable Parliamentary Secretary, PHE, and Sri O. Nabakishore Singh, Chief Secretary, Manipur. Total implementation of the Ujala scheme throughout the nation. The first Imphal Trade Show 2017. Participants from all over India and foreign countries. Shopping, eating and fun under one roof with free lucky draw. On 28 July to 10 August, Hafta Kaunsi Bung Palace Compound, organized by Socialist Students Union of Manipur. For booking contact 8974681027. Saraswati Coaching Institute, Chimerong, Pamangani, Karak, Imphal. Admission open for medical regular course for NEET UZ 2018. Class starts on 16 July 2017. Special features: supply of study material from Empower New Delhi. Special concession of meritorious, physically challenged and ex-session students. Special concession for those students who secured 400 marks and above in NEET 2017. Amukana taram noksari makhataba pauda Guru Ibem Pisa Cultural Academy Uripo Kadem Lekagi Anisuba Foundation De Thoram Asi Pangthokre Laikhidraba Guru Ibem Pisa ki mafamda academy members singna laisu katuna ikai khumnaba utke Ahanba Kairau Kendra Students Meritorious Award Yanthokpagi Thoram Arapati Iraima Laikolda Pangthokre Laurembam Angahal Memorial Trust na sinduna pangthokiba thoram aduda Board Council amadi CBS na lauba class 10 amasung 12 examination da position lower kraba amadi first division da mai paglak kraba sing Kendra asigi manung da laiba government school sing dagi mai paglak laba mahiroi sing da manamathum pike Kendra asigi MLA L Rameswar na mahaki apopagi mingda handak sahidagi piba hawani L Rameswar maitaina Kendra asigi civil service amasung MPS na lauba examination da mai paglak laba mahiroi da lupa lakh ani amade lakh ama mathang sitna pigani haiki Rashtriya Lok Samata Party Manipurna Kanglatong Bidalaiba Children Orphanage Age Home da Lairiba Angang Singda Sana Thakna Pa Polam Kaya Yanthokre Party Asigi Convener Sanasam Rabindrana Party Asina Zat Bizat Khaidana Manipurgi Mafam Kaya da Lairiba Lairaba Kayagi Awat Apartment Khatna Bahona Duna Lagli Haiki Thoubal District Hospital gi gynecologist Dr. Subhaschandra Bu suspend Thoba Yaningdaba Phongdoktuna Thogdok asigi matang da same kiba JSC amadi Thoubal Bazar Makha Maira Paibi Lupna Thoubal Mela Ground da wakat mifam sathakre athuba matam da Subhaschandra gi suspension order ka uhaina dabi tawki Fazol district ki tongan ba mafam tareta landslide thopadagi district asi atopa mafam singa phawna bangamdre Tipai Mug Road National Highway 2 gi damdai Fazol amasung saitugi mafam tareta singningkhai kibani District Administration na Khunja Singa loina na ningkhai kiba mafam sing kharadang oiraba su sangba yanana ba semjinbagi thabak lokhatli makhata na nonglep na surakpadagi mafam kharada su sing ningkhai rakpa yabagi phibamda laire haina Fargung ADC gi member LP Phimate na phongdokle More Hospital dangasi Pradhan Mantri Bharatiya Jan Aswadi Kendra gi makhada pharmacy ama hangdokre thoram aduda Tengnopal gi medical officer S Sarthane More Hospital gi medical officer in charge Bikramjit Ekodom MMCM gi luchingba kaya su saruk yaki Manipur State Bharat Scout and Guides Headquarters Tamenglong District Association ga loinana luna na leinabagi pandamda khongsat amaga loinana Tamenglong da satkre Don Bosco School lagi haukiba khongsat aduna Jadonang Park phawba chatlaba matungda loisan ki
International Day Against Drug Abuse and Illicit Trafficking ki thorom ga mari lenana Legal Aid Clinic Yaripok na Thawbar CJM Court Complex tagi hauraga Yaripok Universal College phawba cycle rally ama chatkre Lampel Supermarket ki akoibe singluna na thamnabagi dama ngasi Lampel Supermarket Shop and Street Vendor Welfare Association na sinduna social service pangthokre Sagolban Pera Tongbram Laikai ki Clubs Youth Forum gi kunchani thui suba mapokomon thorom ga mari lenana ngasi nomagi oiba lemna layeng bagi camp ama Tongbam Laikai Community Hall la pangthokre Janems ki doctor amadi nurse kaya na saruk yaduna sathakiba lemna layeng bagi camp aduda darkar oiba hidak langthak kaya su lemna yanthokhi free medical camp asibu pangthokpada choba mateng pirakhiba Janems ki director health directorate amadi medical representative singbo youth forum gi maikai degi thagat pa phongdorakle Porompat Ayang Pali Road ki Janems Gate Maya dalai ba Elite Dental and Orthodontic Care na sahi ama mapung pharak pagi thorom go mari lenana hayeng phawba nimit nini sathagada ba free dental checkup camp ngasidegi haukre camp adu da miyu kaya na masagi ya nungai taba yang thokpa lakna ki darkar oiba hidak langthak kaya lemna pikhi hauzik sanabagi pang amok lobisi Ngasigi sanabagi pauda Sandal District ki Kapam Village da Team Kunchana Group ani thokna khaidokuna chathariba Kapam Cup First Kapam Development Club Invitation Football Tournament ki ngasi sanakiba ahanba match ta chumbangna FC Kapam bu goal mari anida amadi anisuba match ki sanakiba da ARCFF Team Bina all wangporel bu goal mari amada maithiba pikre National Yoga Olympiad 2017 da Om Suba Position Taraklaba S Lanthoingan babu okpagi thorom amangarang Kakching District ki manung sana Lapupat Tera Patu da pangthokre thorom aduda lamdam adongi saknai raba mioi kaya su saruk yakhe Imphal West District Football Association sinduna SKYC awang sekmai da chathariba Super Division amadi First Division gi ngasi sanagadaba match sing akan manong namaram oiduna ground gi phibam phattabadagi sanakhidre Handak Gwalior da pangthokiba referee fitness test ta Manipur gi referee taramathoi pass tawre hairi Katakta July 13 tagi pangthokadawriba Junior Girls National Football Championship ta match official oinabagi damak Tiranjita All India Football Federation na hablakle tournament asida Manipur Junior team gi damak sanaroi kungi maming su All Manipur Football Association na lakthokre Khangal aba sanaroi sing hayang ayupung taret makai taba matamda Kumalampak ki artificial turf ground da report tawrana bakhangale Noida da August kunma thoidagi pangthokadawriba SCL Mudramari Suba Senior National Squash Championship ta Manipur gi mahot silanaba nupa nupi sanaroi ahom Manipur Squash Racket Association na lakthokre Khangal aba sanaroi singna hayang dagi Sainik School pangai da hogadawriba coaching da saruk yanabagi damak coach TS Inausada report tawarna bakhangale Korea ki Grandmaster Jeong Seong Cook na instructor oiduna akhanaba taekwondo training program ama July anidagi taret phawba Imphal da pangthokadawri saruk yaningba sanaroi singna taekwondo Federation Manipur da pau pibiyo hairi Hauzik makhata ba sanabagi pau sing boyaning thawjamdagi amuk phangbigani All Manipur Football Association gi sahi gi calendar sembada wakal khitang khandabiram labadi ngasidagi hoguni toramba Maharaj Kumar Ghanendra Z Memorial Super Division Football League Tournament yaitok taba yarambani haina Imphal East District Football Association gi General Secretary Dr. A Mani Mohana phongdokre Wafam masi ngasi association asina sinduna 11 Star Sporting Union Akampat ground da team taramathoina saruk yaduna pangtokani toramba tournament asigi haudugi toromda phongdokhibani Aina masigi kudoksa wasi lokjarga kanjari wafam kharani Manipurda afai calendar ki matuina district council ki likhudima September ki manung resolution hai adu sidagi super sidagi timaba khalaga winners cup yawada madu September ki mama madu ki maming tu pibiu hai adu ina swaida afai authority amadi mayamda kanjari wafam de Manipur ki karambala pa June July August ta lekhon thokta bole ge adu agade lekhon thoinga sidai da khoji likse loida me ade haidana param sanana bohona bada ara sigi telesu phangoroi sinja lamder bo khoide su atu ki mati owa hoy si kalap 11 ta wasaru rawo se whatever
super ki team मैम सी only थामा ni ka normal ka kausina moi ki loe mapalam da ka sakka tournament yaw bu ne tara atai de ni sai nau sing ka ro le sare ne sai ka yaw ma khok te ngar le ago amadi ai hajani ni na amadi already ai han so hajar le afar yo ti sing da ai khoi ji likki kaino se matam khara ye tho piu awareness extend to view dun July August na taba October November December ki marak se sindi u ha da ai request to gani adu afar ki le na ma accept to bi rate Hongdopaki Thoramda Imphal East District Football Association ki President Ais Solanjoy Arun Enterprises ki Proprietor Thangjam Arun Kumar Torban Kheti Lekai Gram Panchayat ki Pradhan L Sunil Social Activist S Nikelamdi 11 Star Sporting Union Akampar ki President K S Jai Kumar na Thoram Pusing Oike ngasi ahogun mita mamang sehi ki Super Division ki winner Rao Lining Bamlekai amadi mamang sehi ki State League ki relegate tokiba team USA Kuraiga sanagani torambadu akan benong namaram oiduna ground ki phibam phattabadagi sanakhitabaga loinana makhataba match singsu matam kaktana yeithokre Ani Suba Kurai Ram Narayan Sastri Memorial is the 11 Open Chess Tournament ki ngasi mga suba raw loibada KS Sanjoy S Premjit Amadi Ice Zekina point marimakai pangtuna mangjin thakre Manipur Chess Association ki miyang makhada Juvenile Club Sagol Baltera sapam lerag amadi Kurai Ram Narayan Sastri Memorial Trust ani na sinduna Juvenile Club Sagol Baltera sapam lerag sathariba Ani Suba Kurai Ram Narayan Sastri Memorial is the 11 Open Chess Tournament ki ngasi mga suba raw loikibada K Sanjoy Ice Zeki Amadi S Premjit na point marimakai T Manikanta Y Pritam Kumar A Binit K Kunjabihari Ice Somokanta Amadi A Polena point mari Pankre E Sasikanta C Ice Mahesh Kumar K Sepson N Loken A Sakritombi A Somarendro Ice Iboso Mang Jivan K M Sanjit O Ningtem K Ice Merzao Bid Irom S Dhanasandra Ice Maniton N Pari KS Prem Sanamadi and Dhanesona point ahum pangduna seli. Hayang ayo pung tretagi taruk subaron sanaba hogani. Thakasari boyai, housing asino magi oikiba inga sagi pao mo makatana pangbigani. Ngasigi oikiba inga sagi pao da ICAR lampel patagi prepa pao gi matung ina ngasigi khwaigi sakiba Celsius degree kunma fal dasmik suino. Ingba Celsius degree kuni toy dasmik ani nuksita ya wising manin gisang ayukta sa da marputra Nepal nungtilda sa da humputra mari oike ngasigi nung suki bagisang taret dasmik mapal milimeter ni Arubeda maroi ba pau amok Manipur State Journalist Welfare Scheme Chief Minister N Biren na hawdokre namit samani ki manungda government na paikhat ki bathabak sing puthokre Government asina namit samani da chakhat thorang kaya paikhat pangam libasi miyam na government asibu thajabadagini haina Chief Minister Longthomam Biren na phangdokre Amadi Ukhrulgi Ramwada Bompokhaibada Assam Rifles amasire ani sogle Ngasigi wina di RSTV na pizza pa Manipuri pau matang asdalo sinjari miyang tabiri pa punampo amukahan na kurumjari. खंगनजबा सीनियर एक्टर गिल्ड मणिपुर की जनरल बॉडी मिफम लागलिबा जुलाई की तारीख अनि सोक लिसिंग नि के तरा तरेत नोंमाइजिंग निमित की नुंथिल पुंग अमा ताबा मतमदा फिल्म फोरम मणिपुर की लम्फेल पात लैबा ऑफिस